Johan kun-kunmapandagi hekta yengsi, ngasi numidangi message asi nangna gyan tadaba matamda Ishwarda thazau. Aigi punsida thokliba sibu karino, madu karigi thoklibano, madu karigi thoktribano, karigino Ishwar karigino. Karam kandano Ishwar, karam kandano. Aikhoi khudingmak maduni, aikoina asumna matam sangna penthokhtuna leigadaba amadi leirakpa adu madugi hong adu amuk thiduna madugi so hangnanaba hotnai aina khangba pot amadi tasengna penthoktrikhaygi mamangda aikhoigi wakhalna khudingmak khangdaba yade haibagi wakhalon asi leihalloidabani khangdrabasu penba tamgadabani aikhoina Ishwarga satminnaba matamda khudingmak sumna udrabasu natraga madugi asumbadugi phaudrabasu Ishwarbu adum thazaduna nungshiduna leiba ngamnanaba hotnagadabani aikhoigi punsida thokliba khudingmak asi mahakna khangi haibasi khanggadabani aikhoina mahakpu adum thazaduna leirabadi mahakna aikhoigi punsi afaba adum oihalakani Johan kunda Jisuna Thomas ta hairami Jisuna mangonda haiki Thomas nangna aibu uba maramna aibu thazare udana thazaba makhoi adu yaifavani udana thazariba makhoi adu yaifavani gyan taba leitrabasu mangonda thazariba mahak adu yaifavani aina ministry sahi kaya taurakpa asida sakhi kaya tare Jisubu uzakiba mi kayagi matangda lairik kaya pakhre makhoigi kada leiringaida famlingaida hiplingaida mahakna laktuna makhoina wari sanaba karamna makhoina swarga dut ukiba asigumba kaya aidi adugumba amatta udri adugumba machet ama phawba uba phangdri adu oirabadi Ishwar hello adubu ai masida tasengna pisinjai aina haibadi mi singna madu urabadi kaidawbagi aisu uroidawribano nakhoida madu tasengna hairabadi madu nangi thazaba haunabani aina haibadi amukta khallaga yengune Jisuna laktuna nangi phamung nakanda phamduna nanga minute nifu manga wari sanaduna leiramlabadi maduna sahi khara amadi satna hanba yagani amen karigumba matamda adugumba wari sing adu taraga aikhoina khalli o adugumba mi sing adugi thazabado tasengna chawrumgani adubu aina khanbadadi asigumba amukta udribasu adum Ishwarda ngaduna senminnaduna leiriba makhoigi thazaba adu yamna chawba thazabani aduna asigumba wahangsing asi aina Ishwarda hangba matamda mahakna hairakani udana thazariba makhoi adu yaifavani khajiktanga henna hairabada nangi samasya sing adudagi thoraktringaida nangna adum thazaduna leirabadi tasengna nang yaifaba oirabani kanagumba kharadi makhoigi punsida thokliba thawong sing aduda karigumba amatta gyan taba leiramdaba yai adum oinamak mahakki akoibada thokliba mayam adugi gyan taba leitrabasu makhoina adum thazaduna leiba matam adugumba singduna amukta thengnadriba makhoidagidi mahakna henna bor phangba oiramba yai thazaba lei haibasina amani aduna nangi thazaba adu sang tawduna su Ishwarda adum thazaduna leiba asina amani aina thazai Ishwardi hiram kayada munna thabak tawi Ishwargi oiba mawong adu aikhoina khangba pami adubu job ki matung inna mahakki lambidi thiba ngambagi wangmadani tasengna maksu mahakki lambi adu aikhoina loina khanglabadi mahaksi aikhoigi Ishwar oikhidra mahakna khangba khudingmaktu aikhoisu khanglabadi mahak asi aikhoigi Ishwarni haikidra adum oirabadi aikhoisi mahakka manaba thakta purak loidro madu kaidongaida oithokloi maramdi mahakki lambido aikhoidagi wangi
ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯋꯥꯡꯕꯒꯤꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯁ꯭ꯋꯔ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯇꯥꯅꯤꯡꯗꯦ꯫ ꯃꯍꯥꯛꯅ ꯇꯥꯅꯤꯡꯕꯁꯤ ꯏꯁ꯭ꯋꯔ, ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ, ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ꯫ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯉꯛꯄ ꯄꯥꯡꯒꯜꯂꯕ ꯏꯁ꯭ꯋꯔꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯅꯕ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯌꯦꯡꯒꯅꯤ꯫ ꯑꯗꯨꯅ ꯃꯦꯁꯦꯖ ꯑꯁꯤ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯁ꯭ꯋꯔꯒꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯥꯁꯇ꯭ꯔ ꯈꯔꯁꯨ ꯌꯦꯡꯒꯅꯤ꯫ ꯋꯥꯡꯊꯣꯏꯕ ꯏꯁ꯭ꯋꯔꯗ ꯊꯥꯖꯅ ꯂꯩꯅꯅꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯁꯥꯁꯇ꯭ꯔꯁꯤꯡ ꯑꯁꯤ ꯌꯦꯡꯕ ꯗꯔꯀꯥꯔ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯅꯤ, ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯂꯣꯏꯅꯕꯤꯔꯤꯕ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕꯁꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀ ꯈꯨꯗꯤꯡꯃꯛꯇ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯇꯥꯏ ꯃꯗꯨꯗꯤ ꯄꯪꯌꯥꯗ ꯌꯥꯕꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯩꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯗꯨꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯁ꯭ꯋꯔꯁꯤ ꯑꯩꯈꯣꯏꯒ ꯃꯔꯨꯞ ꯂꯣꯏꯅꯕ ꯈꯛꯇꯃꯛ ꯑꯣꯏꯗꯨꯅ ꯂꯩꯍꯧꯗꯅꯕ꯫ ꯃꯍꯥꯛꯁꯤ ꯄꯥꯡꯒꯜꯂꯕ, ꯃꯇꯤꯛ ꯆꯥꯎꯕ, ꯋꯥꯡꯊꯣꯏꯕ, ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯏꯁ꯭ꯋꯔꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯪꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯂꯩꯕ ꯉꯝꯗꯕ ꯃꯐꯝ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯂꯣꯠꯄ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯅ ꯈꯟꯗ꯭ꯔꯤꯉꯩꯗꯒꯤ ꯃꯍꯥꯛꯅ ꯈꯪꯏ꯫ ꯋꯥꯍꯩ ꯈꯨꯗꯤꯡ ꯉꯥꯡꯗ꯭ꯔꯤꯉꯩꯗꯒꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯪꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯥꯟꯅ ꯃꯍꯥꯛꯅ ꯈꯪꯏ꯫ ꯑꯩꯅ ꯈꯜꯂꯤ, ꯑꯩꯅ ꯑꯥꯁꯥ ꯇꯧꯕꯗ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯨꯗꯤꯡꯃꯛ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯃꯇꯝ ꯇꯪꯈꯥꯏ ꯑꯃ ꯃꯥꯡꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯥꯁꯥ ꯇꯧꯔꯤ ꯃꯗꯨꯗꯤ ꯃꯤ ꯀꯌꯥ ꯑꯃ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯏꯁ꯭ꯋꯔꯗꯒꯤ ꯆꯥꯎꯅ ꯐꯣꯡꯗꯣꯛꯄꯤꯕ ꯐꯪꯒꯅꯤ ꯍꯥꯏꯅ, ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯅ ꯈꯪꯍꯟꯒꯅꯤ ꯍꯥꯏꯅ ꯊꯤꯕ ꯑꯁꯤ ꯑꯄꯪꯕꯅꯤ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯈꯪꯍꯟꯅꯤꯡꯏ꯫ ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯊꯧꯑꯣꯡ ꯈꯨꯗꯤꯡꯃꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯇꯥꯛꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯗꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯈꯪꯅꯤꯡꯂꯤꯕꯗꯨ ꯈꯪꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯃꯗꯨ ꯈꯪꯂꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯃꯗꯨ ꯅꯪ ꯈꯪꯗ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯆꯥꯁꯤꯡꯗ ꯅꯪ ꯃꯗꯨ ꯈꯪꯗ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯎꯗ꯭ꯔꯅꯦ? ꯃꯗꯨꯃꯛꯅꯤ ꯏꯁ꯭ꯋꯔꯅ ꯅꯈꯣꯏ ꯈꯔꯗ ꯍꯥꯏꯔꯤ, ꯅꯪ ꯃꯗꯨ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯌꯦꯡꯕꯤꯌꯨ, ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯍꯟꯒꯗꯕꯅꯤ꯫ ꯑꯣ, ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯂꯣꯏꯅ ꯈꯪꯅꯤꯡꯏ꯫ ꯑꯗꯨꯝ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯊꯥꯖꯕꯅꯣ ꯅꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯑꯁꯤ? ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯆꯦ ꯑꯃꯗ ꯂꯣꯏꯅ ꯏꯊꯣꯛꯇꯨꯅ ꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯑꯁꯨꯝ ꯑꯣꯏꯔꯕꯗꯤ ꯏꯈꯪ ꯈꯪꯍꯧꯗꯕ ꯑꯗꯨ ꯂꯩꯔꯔꯣꯏ꯫ ꯑꯣ, ꯅꯠꯇꯦ, ꯅꯠꯇꯦ, ꯅꯪꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯑꯁꯨꯝ ꯍꯤꯡꯕ ꯇꯥꯕꯅꯤꯅꯦ꯫ ꯅꯪꯅ ꯏꯁ꯭ꯋꯔꯗꯒꯤ ꯇꯥꯈ꯭ꯔꯕ ꯑꯗꯨ ꯊꯥꯖꯗꯨꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨ ꯆꯃꯝꯅꯕ ꯂꯩꯕ ꯍꯥꯏꯕꯗꯨ ꯈꯛ ꯂꯥꯛꯑꯣꯏ꯫ ꯖꯣꯕ 7ꯗ ꯍꯥꯏ, ꯑꯩꯒꯤ ꯈꯪꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯣꯕ ꯍꯥꯏꯕ ꯅꯤꯄꯥ ꯑꯁꯤ ꯃꯔꯝ ꯆꯥꯅ ꯋꯥꯀꯠꯄ ꯃꯤꯁꯛ ꯑꯃꯅꯤ꯫ ꯖꯣꯕ 7 ꯄꯗ 5ꯒꯤ ꯍꯧꯔꯒ ꯆꯤꯡꯕꯨ ꯂꯦꯡꯍꯟꯕ ꯉꯝꯕ ꯃꯍꯥꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯃꯗꯨ ꯀꯔꯝꯕ ꯀꯥꯟꯗ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯟꯗꯣꯏꯅꯣ ꯍꯥꯏꯕ ꯀꯅꯥꯁꯨ ꯈꯪꯗꯦ꯫ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯂꯦꯡꯍꯟꯕ ꯉꯝꯕ ꯃꯍꯥꯛꯀꯤ ꯃꯈꯣꯡꯁꯤꯡ ꯅꯤꯛꯄ ꯉꯝꯕ ꯃꯍꯥꯛꯅꯤ꯫ ꯃꯌꯥꯝ ꯃꯁꯤꯗ ꯃꯨꯟꯅ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯇꯧꯕ ꯉꯝꯕꯗꯨ ꯌꯦꯡꯕꯤꯌꯨ꯫ ꯅꯨꯃꯤꯠꯄꯨ ꯌꯥꯊꯪ ꯇꯧꯗꯨꯅ ꯊꯣꯔꯛꯍꯟꯕ ꯉꯝꯕ ꯃꯍꯥꯛꯅꯤ꯫ ꯊꯋꯥꯟꯃꯤꯆꯥꯛ ꯂꯦꯞꯍꯟꯕ ꯉꯝꯕ ꯃꯍꯥꯛꯅꯤ꯫ ꯃꯗꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨꯅꯦ꯫ ꯁꯤꯗ ꯊꯋꯥꯟꯃꯤꯆꯥꯛ ꯂꯩꯔꯅꯤ, ꯑꯗꯨꯗꯒꯤ ꯁꯤꯗ ꯃꯉꯥꯟ ꯂꯥꯛꯂꯅꯤ, ꯑꯗꯨꯗꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯇꯨ ꯎꯕ ꯐꯪꯂꯔꯣꯏ꯫ ꯏꯁ꯭ꯋꯔꯅ ꯅꯨꯃꯤꯠꯇ ꯊꯣꯛꯎ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯕ ꯃꯇꯝꯗ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯗꯨ ꯇꯥꯈ꯭ꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯈꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯠ ꯀꯧꯕ ꯃꯇꯝꯗ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯠꯈꯤ꯫ ꯃꯉꯥꯟ ꯂꯩꯁꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯂꯩ꯫ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯔꯤꯕ ꯏꯁ꯭ꯋꯔ ꯑꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯑꯃꯦꯟ꯫ ꯏꯁ꯭ꯋꯔ ꯑꯁꯤ ꯄꯤꯛ ꯊꯜꯍꯟꯈꯤꯗꯅꯕ ꯑꯩꯈꯣꯏꯅ
ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯇꯥꯏ꯫ ꯄꯗ 9 ꯃꯍꯥꯛ ꯃꯊꯟꯇꯅ ꯑꯇꯤꯌꯥ ꯅꯣꯡꯗꯣꯟ ꯁꯟꯗꯣꯛꯏ, ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯂꯤ, ꯃꯍꯥꯛꯅ ꯁꯦꯝꯕꯤ ꯑꯥꯏꯁ, ꯀꯦꯁꯤꯜ ꯑꯃꯁꯨꯡ ꯀꯤꯃꯥ ꯑꯃꯁꯨꯡ ꯈꯥꯒꯤ ꯀꯥꯁꯤꯡ꯫ ꯄꯗ 10ꯗ ꯌꯦꯡꯕꯤꯌꯨ꯫ ꯊꯤꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯆꯧꯕ ꯊꯕꯛꯁꯤꯡ ꯃꯍꯥꯛꯅ ꯇꯧꯕꯤ꯫ ꯍꯣꯏ, ꯃꯁꯤꯡ ꯅꯥꯏꯗꯅ ꯑꯉꯛꯄ ꯊꯕꯛꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯥꯎꯈꯨꯝ ꯐꯪꯂꯔꯣꯏꯗꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯑꯃꯗꯤ ꯏꯁꯥꯅ ꯊꯦꯡꯅꯕꯗꯒꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯥꯡꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯂꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯈꯪꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯕꯗꯤ ꯅꯉꯣꯟꯗ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯁꯨꯛꯂꯩ ꯂꯩꯔꯣꯏ꯫ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯊꯥꯖꯕꯗ ꯈꯪꯗꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏ꯫ ꯀꯅꯥ ꯀꯅꯥ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯝꯅ ꯋꯥꯕ ꯊꯧꯗꯣꯛ ꯊꯦꯡꯅꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯃꯁꯤ ꯅꯉꯣꯟꯗ ꯊꯣꯛꯐꯝ ꯊꯣꯛꯇꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯈ꯭ꯔꯕꯒꯦ? ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯁꯦꯡꯕꯗꯨ ꯈꯪꯅꯤꯡꯂꯕꯗꯤ ꯅꯪꯅ ꯐꯪꯂꯤꯕ ꯑꯗꯨ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯍꯣꯏ, ꯃꯗꯨ ꯆꯨꯝꯗꯦꯗ ꯍꯥꯏꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯐꯠꯇꯕꯁꯤꯡꯅ ꯕꯣꯔ ꯐꯪꯂꯒ ꯙꯔꯃ ꯆꯦꯟꯕꯁꯤꯡ ꯋꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯟꯕ ꯌꯥꯎꯕ꯭ꯔꯥ? ꯅꯪꯅ ꯏꯁ꯭ꯋꯔꯁꯤ ꯑꯉꯝꯕꯤ ꯊꯥꯛꯇ ꯁꯦꯕꯥ ꯇꯧꯖꯔꯒ ꯅꯪꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯔꯤꯕ ꯄ꯭ꯔꯃꯣꯁꯟ ꯑꯗꯨ ꯐꯥꯎꯕ ꯃꯤ ꯑꯃꯗ ꯐꯪꯈꯤꯕ ꯃꯇꯝꯗ ꯅꯪ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ? ꯃꯗꯨꯗ ꯅꯪꯅ ꯏꯁ꯭ꯋꯔ ꯀꯔꯤꯅꯣ ꯁꯤꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ ꯍꯥꯏꯕ ꯌꯥꯎꯔꯝꯒꯅꯤ꯫ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯑꯗꯨꯝ ꯑꯣꯏꯔꯕꯁꯨ ꯑꯩ ꯑꯗꯨꯝ ꯍꯔꯥꯎꯗꯨꯅ ꯂꯩꯒꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯒꯤ ꯍꯔꯥꯎꯖꯕꯗꯨꯅꯤ꯫ ꯑꯩꯅ ꯆꯠꯇꯕ ꯇꯥꯔꯕꯁꯨ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯤꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯑꯩꯅ ꯂꯥꯏ ꯐꯠꯇꯕꯕꯨ ꯍꯔꯥꯎꯍꯟꯕꯗꯨ ꯑꯩꯅ ꯀꯩꯗꯧꯉꯩꯗ ꯇꯧꯔꯣꯏ꯫ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕ꯭ꯔꯥ? ꯅꯨꯃꯤꯠ ꯆꯨꯞꯄ ꯈꯟꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯃꯇꯝꯗ ꯍꯔꯥꯎꯔꯤꯕꯁꯤ ꯅꯪꯒꯤ ꯌꯦꯛꯅꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯇꯥꯅꯤꯡꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ, ꯑꯩꯒꯤ ꯃꯇꯝ ꯅꯪꯒꯤ ꯅꯈꯨꯠꯇꯅꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯪꯒꯤ ꯊꯧꯔꯥꯡꯒꯤꯗꯃꯛꯇ ꯀꯧꯕꯤꯕ ꯃꯈꯣꯏꯗ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ꯫ ꯕꯥꯏꯕꯜꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯏ꯫ ꯏꯖꯔꯦꯜꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯠ 12ꯅꯤꯗ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯗꯨ ꯆꯍꯤ 90 ꯆꯪꯈꯤꯕꯗꯨ ꯑꯩꯅ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯏ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯏꯁ꯭ꯋꯔꯗ ꯆꯥꯎꯈꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯅ ꯆꯪꯏ꯫ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯊꯦꯡꯅꯔꯝꯒꯅꯤ꯫ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯁꯨ ꯏꯁ꯭ꯋꯔꯗ ꯑꯗꯨꯝ ꯊꯥꯖꯕ ꯑꯁꯤ ꯇꯝꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯕ ꯂꯝꯕꯤꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯁꯤꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯈꯪꯅꯕ ꯍꯣꯠꯅꯗꯨꯅ ꯆꯃꯝꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕꯗꯒꯤ ꯄꯨꯊꯣꯔꯛꯏ꯫ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯅꯈꯣꯏ ꯃꯌꯥꯝꯗ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯈꯪꯅꯅꯕ ꯊꯤꯕꯗ ꯆꯃꯝꯅꯗꯨꯅ ꯂꯩꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯅꯈꯨꯠ ꯊꯥꯡꯒꯠꯂꯛꯀꯗꯕ ꯃꯤ ꯀꯌꯥ ꯑꯣꯏꯒꯅꯤ? ꯐꯔꯦ, ꯃꯃꯥꯗ ꯌꯦꯡꯉꯨ꯫ ꯃꯃꯥ ꯖꯣꯏꯁ: ꯐꯔꯦ, ꯃꯗꯨ ꯃꯇꯝ ꯃꯥꯡꯅꯕꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯈꯪꯂꯦ ꯍꯥꯏꯔꯕꯁꯨ ꯅꯪ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯆꯥꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯀꯣꯛꯇ ꯌꯥꯝꯅ ꯈꯪꯕꯁꯤꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯠꯇꯦ꯫ ꯅꯪꯅ ꯈꯪꯕꯅꯤ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯦ꯫ ꯏꯁ꯭ꯋꯔꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯗꯨꯅ ꯂꯩꯔꯕꯗꯤ ꯃꯗꯨ ꯍꯦꯟꯖꯤꯜꯂꯕꯅꯤ꯫ ꯅꯪꯅ ꯍꯦꯛ ꯆꯃꯝꯅꯕ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯅꯪ ꯍꯦꯟꯅ ꯆꯪꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯤꯠꯀꯨꯞ ꯑꯗꯨꯗꯅꯤ ꯅꯪꯅ ꯍꯟꯗꯣꯔꯛꯄ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯦ꯫ ꯏꯁ꯭ꯋꯔꯗꯤ ꯆꯃꯝꯅꯕꯒꯤ ꯏꯁ꯭ꯋꯔ ꯅꯠꯇꯦ꯫ ꯏꯖꯔꯦꯜꯒꯤ ꯃꯤꯁꯤꯡꯅ ꯅꯨꯃꯤꯠ 12ꯅꯤꯒꯤ ꯂꯝꯕꯤ ꯑꯗꯨ
ꯆꯠꯅꯅꯕ ꯆꯍꯤ 90 ꯆꯨꯞꯅ ꯆꯞ ꯃꯥꯟꯅꯕ ꯆꯤꯡꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯈꯤ꯫ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯌꯦꯡꯂꯕꯗꯤ ꯃꯈꯣꯏꯅ ꯀꯔꯝꯅ ꯃꯤ ꯍꯥꯠꯈꯤꯕ, ꯋꯥꯀꯠꯈꯤꯕ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯈꯤꯕ, ꯀꯔꯝꯅ ꯈꯪꯅꯤꯡꯈꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯑꯉꯛꯄ ꯄꯣꯛꯀꯅꯤ꯫ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤꯗꯃꯛ ꯏꯖꯤꯞꯇꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯅꯕ ꯄꯨꯊꯣꯔꯛꯂꯤꯕꯅꯣ? ꯏꯁꯤꯡ ꯂꯩꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯅꯥ ꯑꯁꯤ ꯈꯛꯇꯪ ꯁꯨꯝ ꯆꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯁꯥ ꯑꯃꯠꯇ ꯆꯥꯕ ꯐꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯣꯖꯦꯁꯅ ꯅꯪ ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯒ ꯆꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯗꯒꯤ ꯃꯣꯖꯦꯁꯅ ꯏꯁ꯭ꯋꯔꯗ ꯍꯥꯏ, ꯅꯪꯅ ꯑꯩ ꯈꯟꯕꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯏ꯫ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗ ꯍꯥꯏꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯪꯂꯤꯕꯗꯣ ꯑꯔꯥꯟꯕ ꯋꯥꯍꯪꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗꯒꯤ ꯇꯥꯅꯤꯡꯕꯗꯤ, ꯏꯁ꯭ꯋꯔ, ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯕꯨ ꯀꯟꯈꯠꯍꯟꯕꯤꯌꯨ, ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯅ, ꯋꯥꯀꯠꯇꯅ, ꯆꯤꯡꯅꯕ ꯂꯩꯇꯅ, ꯑꯔꯥꯟꯕ ꯊꯤꯗꯗꯨꯅ, ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯊꯤꯗꯗꯨꯅ ꯆꯞ ꯌꯨꯡꯅ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯅꯈꯣꯏ ꯀꯌꯥ ꯑꯃ ꯅꯪꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒ ꯊꯥꯖꯕꯒ ꯁꯤꯟꯗꯣꯛꯅꯧ꯫ ꯖꯤꯁꯨꯅ ꯊꯣꯃꯥꯁꯇ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯃꯍꯥꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗꯅ ꯍꯔꯥꯎꯔꯤꯕ ꯃꯈꯣꯏ ꯑꯗꯨ ꯌꯥꯏꯐꯕꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯇ꯭ꯔꯕꯁꯨ ꯊꯥꯖꯔꯤꯕ ꯃꯈꯣꯏ ꯑꯗꯨ ꯌꯥꯏꯐꯕꯅꯤ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯃꯤ ꯀꯌꯥ ꯑꯃ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯤꯗ ꯃꯨꯟꯅ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯃꯤ ꯀꯌꯥ ꯑꯃꯅ ꯏꯁ꯭ꯋꯔꯁꯤ ꯃꯈꯣꯏꯒꯤ ꯀꯣꯛꯇꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯏꯁ꯭ꯋꯔꯗꯤ ꯊꯃꯣꯏꯗꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯧꯊꯣꯛꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯪ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯀꯣꯛꯇ ꯑꯗꯨꯝ ꯍꯪꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯅ ꯏꯁ꯭ꯋꯔꯕꯨ ꯊꯃꯣꯏꯗꯒꯤ ꯁꯦꯕꯥ ꯇꯧꯕ ꯀꯧꯗꯦ꯫ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯔꯒ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯕ ꯀꯧꯏ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛꯄꯨ ꯊꯥꯖꯔꯒ ꯏꯁ꯭ꯋꯔꯕꯨ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯀꯣꯛ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒ ꯌꯥꯅꯗꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨ ꯅꯝꯊꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯗꯦꯅꯤꯌꯦꯜ 4:35ꯇ ꯌꯦꯡꯁꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯒꯨꯝꯅ ꯁꯤꯡꯊꯥꯅꯩ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯏ꯫ ꯑꯇꯤꯌꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯃꯁꯨꯡ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ, ꯑꯗꯨꯒ ꯀꯅꯥꯅꯁꯨ ꯃꯍꯥꯛꯀꯤ ꯈꯨꯠ ꯈꯥꯝꯕ ꯉꯝꯗꯦ, ꯅꯠꯇ꯭ꯔꯒ ꯃꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗꯦ, ꯅꯍꯥꯛ ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯏꯁ꯭ꯋꯔꯗ, ꯏꯁ꯭ꯋꯔ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯎꯕꯒꯦ? ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗꯒꯤ ꯗ꯭ꯔꯤꯝ ꯑꯃꯗꯤ ꯚꯤꯖꯟ ꯎꯖꯕ ꯐꯪꯏ, ꯑꯗꯨꯒ ꯃꯗꯨꯗ ꯊꯥꯖꯗꯨꯅ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯆꯠꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥꯖꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯕ ꯂꯥꯛꯏ꯫ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕ ꯃꯑꯣꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯔꯛꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯁ꯭ꯋꯔ? ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ꯫ ꯑꯩꯅ ꯈꯟꯕꯗ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ, ꯈꯟꯕ ꯇꯣꯛꯎ, ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕ ꯑꯗꯨꯇ ꯌꯦꯡꯉꯨ꯫ ꯋꯦꯜ, ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯃꯗꯨ ꯇꯧ ꯍꯥꯏꯕꯗꯣ ꯑꯩ ꯊꯥꯖꯩ꯫ ꯑꯗꯨꯝ ꯑꯣꯏꯔꯕꯗꯤ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯕꯥꯏꯕꯜꯅ ꯑꯕ꯭ꯔꯥꯍꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯈꯤꯕꯗꯣ ꯌꯥꯝꯅ ꯐꯖꯩ꯫ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯀꯣꯟꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ꯫ ꯑꯩꯅ ꯎꯠꯄꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯑꯆꯧꯕ ꯖꯥꯇꯤ ꯑꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯩꯅ ꯅꯪ ꯃꯤꯡꯆꯠ ꯂꯩꯍꯟꯒꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯕꯣꯔ ꯄꯤꯒꯅꯤ, ꯑꯗꯨꯒ ꯅꯪ ꯕꯣꯔꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯃꯍꯥꯛꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ, ꯑꯗꯨꯒ ꯃꯉꯣꯟꯗ ꯂꯥꯡꯇꯛꯅꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝ ꯆꯠꯄ ꯍꯧꯗꯨꯅ ꯍꯥꯏꯈꯤ, ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯁꯤꯡꯕꯤꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯈꯟꯕꯗ ꯊꯥꯗꯔꯤꯕ ꯃꯇꯝ ꯑꯁꯤ ꯌꯥꯝꯃꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯤꯕꯒꯦ? ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯅꯩꯅꯕꯁꯤ ꯃꯇꯝ ꯁꯥꯡꯃꯟꯈ꯭ꯔꯦ꯫ ꯄꯣꯠꯁꯤꯡꯁꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯁꯤ ꯀꯨꯏꯃꯟꯈ꯭ꯔꯦ꯫ ꯏꯁ꯭ꯋꯔꯒꯤ ꯈꯨꯠꯇ ꯈꯨꯗꯤꯡꯃꯛ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯖꯤꯗꯤꯌꯣꯟ, ꯊꯧꯅꯥ ꯐꯕ ꯄꯥꯡꯒꯜꯂꯕ ꯅꯤꯄꯥ,
ꯏꯁ꯭ꯋꯔꯅ ꯅꯪꯒ ꯂꯣꯏꯅꯔꯤ ꯑꯗꯨꯕꯨ ꯖꯤꯗꯤꯌꯣꯟꯅ ꯍꯥꯏꯈꯤ ꯑꯣ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯤ ꯑꯩꯈꯣꯏꯗ ꯊꯣꯛꯂꯤꯕꯅꯣ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯅꯪꯅ ꯏꯁ꯭ꯋꯔ ꯌꯥꯎꯗꯕ ꯑꯣꯏꯅ ꯎꯕ ꯌꯥꯏ ꯏꯁ꯭ꯋꯔꯅ ꯅꯪꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯔꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯄꯤꯔꯣꯏ ꯑꯃꯗꯤ ꯏꯟꯊꯣꯛꯄꯤꯔꯣꯏ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯃꯍꯥꯛ ꯌꯥꯎꯔꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯅꯪꯒꯤ ꯌꯨꯝꯗꯁꯨ ꯃꯍꯥꯛ ꯑꯗꯨꯝ ꯂꯩ ꯅꯍꯥꯛꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯊꯝꯕꯤ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯒꯤ ꯃꯈꯨꯠꯇꯅꯤ ꯈꯨꯗꯤꯡꯃꯛ ꯃꯊꯛꯇ ꯄꯥꯟꯗꯨꯅ ꯂꯩꯅꯤꯡꯕ ꯃꯤ ꯑꯃꯗꯗꯤ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯄꯥꯝꯗꯕꯁꯨ ꯌꯥꯏ ꯋꯥꯈꯜꯗ ꯌꯥꯝꯅ ꯆꯠꯄ ꯃꯤꯁꯤꯡꯗꯤ ꯑꯅꯝꯕꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯈꯪꯅꯕ ꯑꯗꯨꯝ ꯍꯣꯠꯅꯗꯨꯅ ꯂꯩ ꯅꯪꯒꯤ ꯅꯣꯠꯄꯦꯗꯇ ꯊꯧꯔꯥꯡ ꯑꯃ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯅꯈꯣꯏꯗꯤ ꯉꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯄꯥꯝꯗꯕ ꯌꯥꯏ ꯑꯩꯁꯨ ꯉꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯑꯩꯁꯨ ꯌꯥꯝꯅ ꯄꯤꯅꯤꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯄꯤꯗꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯄꯤꯊꯣꯛꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯁꯤ ꯏꯁ꯭ꯋꯔꯅꯤ ꯍꯥꯏꯅ ꯇꯧꯕ ꯑꯁꯤꯅꯤ ꯅꯍꯥꯛꯅ ꯍꯥꯏꯐꯝ ꯊꯣꯛꯇꯕꯗꯨ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯇꯣꯛꯎ ꯇꯁꯦꯡꯕꯗꯤ ꯃꯗꯨꯗ ꯑꯩꯒꯤ ꯀꯔꯤꯁꯨ ꯃꯊꯧ ꯂꯩꯇꯦ ꯑꯐꯕ ꯃꯤꯁꯤꯡꯗ ꯐꯠꯇꯕ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯐꯠꯇꯕ ꯃꯤꯁꯤꯡꯗ ꯑꯐꯕ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯃꯗꯨꯗ ꯅꯪ ꯁꯥꯎꯅꯤꯡꯗ꯭ꯔꯅꯤ ꯑꯉꯥꯡꯁꯤꯡ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯄꯤꯛꯂꯤꯕ ꯑꯉꯥꯡ 4ꯒꯤ ꯃꯃꯥꯗ ꯀꯦꯟꯁꯔ ꯅꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡꯁꯤꯡꯗ ꯑꯣꯠꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯆꯍꯤ 15ꯃꯨꯛ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯤꯕꯅꯣ ꯃꯗꯨꯒꯤ ꯆꯍꯤ 9 ꯑꯃꯗꯤ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯊꯥꯗꯣꯛꯄꯤꯅꯕ ꯀꯟꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯑꯩꯅ ꯆꯍꯤ 9 ꯁꯨꯕꯗ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯖꯈꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯥꯕꯤꯗ꯭ꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯥꯔꯕꯁꯨ ꯈꯨꯝꯂꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯈꯨꯝꯂꯛꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯩ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯃꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯗ꯭ꯔꯕꯁꯨ ꯃꯗꯨ ꯈꯪꯅꯕ ꯄꯥꯡꯒꯜ ꯄꯤꯅꯕꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯤ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯉꯣꯟꯗ ꯁꯦꯝꯕꯤꯈꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯌꯦꯠꯅꯗꯨꯅ ꯆꯃꯝꯅꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤ ꯆꯍꯤ ꯀꯌꯥ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯄꯨꯛꯅꯤꯡꯗ ꯌꯦꯛꯇꯨꯅ ꯏꯁ꯭ꯋꯔꯅ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯑꯁꯨꯝꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯈꯟꯕꯁꯤ ꯃꯁꯤ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯁꯔꯨꯛꯁꯤꯃꯗꯤ ꯅꯈꯣꯏ ꯁꯨꯀꯥꯎ ꯀꯥꯎꯕꯤꯒꯅꯨ ꯑꯩꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯕꯥꯏꯕꯜꯗ ꯍꯥꯏꯕꯒꯨꯝꯅ ꯑꯩꯅ ꯐꯠꯇꯕꯗꯣ ꯑꯐꯕꯅ ꯖꯣꯏ ꯇꯧꯒꯅꯤ ꯃꯁꯤꯒꯤ ꯐꯠꯇꯕꯁꯤ ꯑꯩꯉꯣꯟꯗꯒꯤ ꯏꯁ꯭ꯋꯔꯅ ꯂꯧꯊꯣꯛꯍꯟꯒꯗꯕꯅꯤ ꯃꯗꯨꯗꯒꯤ ꯑꯐꯕ ꯑꯃ ꯃꯍꯥꯛꯅ ꯄꯨꯊꯣꯛꯀꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯀꯣꯛꯇ ꯑꯗꯨꯝ ꯌꯩꯗꯨꯅ ꯂꯩꯒꯅꯤ ꯅꯪꯉꯣꯟꯗ ꯃꯇꯤꯛ ꯆꯥꯗꯕ ꯊꯣꯛꯐꯝ ꯊꯣꯛꯇꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯌꯦꯛꯅꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯍꯟꯒꯅꯨ ꯑꯇꯣꯞꯄ ꯐꯪꯂꯤꯕ ꯑꯗꯨꯝ ꯍꯥꯏꯅ ꯅꯪꯅ ꯐꯪꯗꯕ ꯇꯥꯔꯕꯁꯨ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯗꯨ ꯑꯐꯕ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯒꯗꯕꯅꯤ ꯑꯗꯨꯝ ꯍꯥꯏꯅ ꯅꯪꯅ ꯐꯪꯗꯕ ꯇꯥꯔꯕꯁꯨ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯗꯨ ꯑꯐꯕ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯒꯗꯕꯅꯤ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗ ꯍꯦꯛ ꯂꯩꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯊꯧꯒꯠꯆꯅꯤꯡꯉꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯒꯦ ꯈꯟꯒꯅꯨ ꯆꯃꯝꯅꯕꯁꯨ ꯂꯩꯒꯅꯨ ꯃꯤꯗ ꯊꯥꯖꯕꯁꯨ ꯊꯝꯒꯅꯨ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯊꯝꯃꯨ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯑꯔꯨꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯊꯥꯖꯕꯤꯌꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯑꯣꯡꯗ ꯇꯤꯆꯤꯡ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯑꯣꯐꯔ ꯇꯧꯖꯔꯤ CD DVD ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯈꯤꯕ ꯑꯁꯤ ꯑꯗꯨꯒ ꯊꯋꯥꯏꯗ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯅꯅꯕ ꯃꯁꯤꯅ ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛꯅꯤ ꯅꯪ ꯊꯋꯥꯏꯗ ꯅꯄꯥꯡꯒꯜ ꯀꯜꯂꯒꯗꯤ ꯅꯪꯅ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏꯗ ꯁꯣꯜꯂꯕꯗꯤ ꯅꯪꯒ ꯏꯁ꯭ꯋꯔꯒ ꯂꯩꯃꯤꯟꯅꯕ ꯃꯔꯤ ꯑꯗꯨ ꯁꯦꯝꯒꯠꯄꯤꯌꯨ
Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung afaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite